खुरुमजरी SKTV News pu yengmiriba pumnamakpo lai khuram thoithoi chanuna taram dokchari ahanbada maruiba pau Central Lengakna Manipur gi rang asigi waroishin purakna bohonabagi mahutta harau kumhaida mai onsinduna leire haina UCM gi President YK Dhiren na phongdokre Hokiba pung kunmari ki manungda Rims Hospital da pukhalakpa miyoi ani laikhidre angang unabada laikhidabi nupi edu gi khoi saunaraba miyoi singna Dr. Fukre Amaso ayuk nungthil numidang sangbinaba chowkidar leitabana Thawbal da leiba STC Thawbal gi office da uran basangduna office ki pochai sing chekhairam lei Hauzik Pausandong Pizari Central Lengakna Manipur da thokliba irang asigi waroishin ama puraknaba hotnabagi mahutta harau kumhaida mayon sinduna leire haina United Committee Manipur UCM gi President YK Dhiren na phongdokre ngasi UCM na sinduna kekrupata phongdok pangthokhiba langban thagi charatamba loishinbagi thoram phongdokre thoram aduda YK Dhiren na makha taraduna Apunma Manipur ama sagatna bahonabada lamdam asida leiriba kanglop furup khudingmakki miyoising amata oina nungsi sanana leiminanaba mathau tai maduna tadana aikhoi masel gi marakta khaibung tanaduna leirabadi mapan lamdagi narolda changlakhiba Manipur bu thugaiba pamba mitop mirangcha kayana lamdam asi nongmadi soidana mang makhoina lausin khigadra haibagi chingnaba lakle Masida natana Central Lengakna Manipur da thokliba irang asige waroishin ama purakna bahotnabada lamdam asida leizaramba lengak thugaiduna President rule chalaiduna leirabasu noma gi thokliba irang asi nemthabagi mahutta henakan khalakpa simak laibak thibani Central Lengakna Manipur gi miyamda yengliba mitiyang asi karino Thokliba irang asigi wahodok athuba matamda thidoktuna waroishin ama purakpagi mahutta harau kumhaide hena pungning sangduna laikhibana lamdam asida leiriba miyam awaba fibam amada ngasi fawba hingli haiba si Central Lengakki pangkok thongba singna khangpham thoi haina phungdokhi Hawaii on topic about Toby Singaduna, Salam Baliglam Madudanga Sishu United Committee Manipurna, Satnabo Hona Zabani, Masishu Lepalate Namanipur Mianga, Loina Naikoi, Junction Minari, Dubo, Sigumba Tanza, Shida, Sishu, the Mok Manipur, Yapunbam Sunas Unity, Tongan, Maike Degi, Indiagi, Lengaki, Maike Degi Manipur, Situgaina, Bohonabagi, Policy, Duding, Sishu Makasatari, Marmonakoi, Mikupna Home Singna, Laminari Wakang Furup Kudimagna, Lady Manipur situation, she understand Tominabom Sangi, Apunba Manipur. Purama Sagana Wanabada Leminari Kunda Minari Kanglu Kuntra Mari Kuntra Mangashigi Oiba Igniti Matautai Maduna Tragadi Mapandigi Hajala Eva Sing Amusung Aikogi Apunbagi Unity Shi Kahen Bapamba Kangu Singa Sinamasi Tuaina Wanabada Amna Laiba Kulaya Mo in a senior Kani have United Committee Manipuna Faujabani. Regional Institute of Medical Sciences RIMS Imphal da laying ba miyoi sing laikhidabagi thodok toina thokle ngarang maktada ahal oiraba nupa ama laikhidraba matung nupi amasu angang unaraba matung laikat naram laga laikhidre haide khoi saunaraba imung manung ge miyoi sing ngasi ayuk laikhidrabi nupi edubu laying bani haiba Dr. Tamthina Fubadagi laikat nakhre angang unaba lakhibi nupi edu lilong chajing mamang laikaidagi chingsubam nirangi loinabi singsubam ongbi nongthongbam manju chahi kuntra taruk kawi mahak tha sigi tara taruktagi angang unabaga mari lainana hospital asida admit tawrkhibani mahak gaini gi Dr. Pritam na yengmani hairi ngarang nungthil pung amarom taba matamda angang unanaba operation tawki pung ani makhairom taba matamda angang nupi ama unaduna operation theater dagi puthorakhi Operation Theater dagi puthorakpa matamda manju gyan tana thorakhi amadi machanupi adubu mabuk ilamkhi
ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯟꯖꯨ ꯍꯥꯊꯔꯛꯄꯗꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈꯤ ꯍꯥꯏꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯟꯖꯨꯒꯤ ꯑꯉꯥꯡ ꯈꯥꯎꯁꯨ ꯂꯧꯊꯣꯛꯈꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯃꯟꯖꯨ ꯅ꯭ꯌꯨꯔꯣ ICUꯗ ꯄꯨꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯕꯣꯇꯜ 5ꯁꯨ ꯀꯥꯞꯈꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯟꯖꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯒ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯒꯤ ꯔꯤꯝꯁꯀꯤ MSꯀꯤ ꯑꯣꯐꯤꯁ ꯌꯥꯎꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯄ꯭रीतम ꯐꯨꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯣꯛꯂꯕ ꯗꯣꯛꯇꯔ ꯄ꯭रीतम ꯍꯧꯖꯤꯛ ICUꯗ ꯂꯥꯌꯦꯡꯂꯤ ꯃꯟꯖꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯅ꯭ꯌꯨꯔꯣ ICUꯗ ꯂꯩꯔꯤ ꯑꯃꯗꯤ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯁꯥ ꯂꯧꯈꯤꯔꯣꯏ ꯍꯥꯏꯔꯤ पेसेंट पार्टी ना तालिबा डिमांड दी डॉक्टर ना लाले हाइजबा अमदी डॉक्टर की लाइसेंस ककपनी थौदोक असिगा मरी लेना मंजू की अपोक्पी नोंथोंग सामाना ऑपरेशन लोइरगा इकान कानदना लेहौरिबी मचानुपी लेत्रे हाइबा ताबदा अंगकपा फावी हिरामसिदा मरी लेनबा अथॉरिटी ना मिटिंग संगबिनबसु महाकना अपील तौरकली Jadi tangkap tu pergi ini tahu ni. Dua orang orang kunda operasi tahu je nak. Tu baru mana tahu tu ya. Baru sila na. Amma makai ni kaya na tahu tu ya. Operasi misalnya dah anak menerim pam itu sana juga. Tu normal ni boleh jumpa juga. Jadi betul ini sak log bina tinggal orang ni. Jadi sak log bina makan tu pun kunda. Sang kita kena nang lagi. Kan gimana ni ini masih hai tak tu kena asyik je lagi. Jadi pun tu kena tak jadi. Betul ni mana lauk pun kita. Semua cara semua saya kalau wali ni ada tahu. Jadi tu tu jadi kamu main doktor ni ambil nak ini logo ini bukan blood ini logo ni yang sana. Ayu sari actually mana main pasal ni rumah. Jadi ni kamu tu. Yang nak ada lagi ni mana ada. Nak tahu mana di नाकल अमरोमदा रिम्स तंगरांग लेखिद्रबा बामोन कंपु खाबमदगी येंबम संजय मैतेग मरी लेनना महाकी इमुंग मनुंग सिंगना रिम्स ता लाक्तुना वाकत खोंगजंग चंगसिनख्रे मरा लेबा डॉक्टर चैराक पियु वी वांट जस्टिस हाइबा प्लेकार्ड सिंग पाइदुना खोलाव कयासु लाउकी अमदी संजय की मिसी असी मेडिकल टीमना थौसादबदगी थोखिबनी हाइनसु मराल सिखी अमदी इमुंग मनुंग की माइकैदगी रिम्स की डायरेक्टर उनद्रिबा फावबा हल्लोय हाइदुना हौजिकसु मखाताना खोंजंग संगसिनखिनि हाइदी ऑक्सीजन थाजन बियो आई याम वारे ऑक्सीजन लब थाजन बियो हाइबा मतमदा हुजिके हाइरिबा अंगां इंटन बुबा अंगां सिना ऑक्सीजन थाजन बदी मागी ऑक्सीजन नि बितो हेले यमाना अदि याम वारे आई ऑक्सीजन थाजन बियो हाइबा मतमदा मोइना थाजन बियो दे आई की चे सांजे कनाना सो हौदैनो हाय छि परमान चाबो वारा अदुगा डायरेक्टर से अखोय उना सके डायरेक्टर जो परमान मागी मतिक चाबा मरांगी मतुंगिना मा केनो तो बियो अदुगा अखोय दे येंगिबा डॉक्टर सिसु मरांगी मतुंगिना सस्पेंड तो बियो अखोय सिदगी हेना अखोय के हाजन गाय लेक्ति डायरेक्टर उना जरगा ngarangi akoigi sibida chenariba doctor se punchi chupagi oina magi license kapiyu sing akoin haining se mana private ta tawraga leire aduga mai makhada leba satra sing thadoe aduga thadoga mi sing je hatpagi maram je si yam chawa maram ama oireba aduna sigumbagi para se tambina bagi damakta doctor sing makha tarba doctor sing da para sing je tambina bagi damakta magi license to punchi chupagi oina kapibu dune mane pamise chen masasi makna ai oxygen happy usor honba ware hairame ko haiba sida ngasai akwai ju yang kana naraga pukhati banata banina mi se kana su satre masanu pango sale ko mai nupi se na doctor sida
हाइरुबा मतमसिदा ngасai ma CA ma surang le me doctor ngасai hairuba kansida hoi wa oi bidaba adegi magi ngasai gi mai test tawdaba mayam dugi ire edana ire podu da koina puna ba na masana pasina ma pa do hogo ke na thana hamung de hipa da tinjala ba han to usta punging inga ga leiram bane ba poche wani hidak se kapsala ba matung de ne ba dona akoina lobodadi hidak se kapsan badagi hat pani haidana lowre heba ado moi gi doctor gi oina di kari kuma kadori bano habdo akoi khangba ngamde justice achum badune ba koina pamise Ayuk nungthil numidang sangbinaba chowkidar leitabana Thaubalda leiba STC Thaubalgi office ta huranba changduna office ki pochei sing thekhairamle Thaudo asigi matangda STC Thaubal Ningthauzam Manithoi Maiteina Fongdokkiba report ta STC office Thaubalgi staff mandal oiba athokpam Jobistra Maiteina Thaudo asigi matangda ngarang ayuk pung 3:30 chatpa matamda pau pirakhe Khudakta Thaubal police station STO Thaubal amasung DC Thaubalda pau pikhe Thaubal Police na so BNS 2023 amasung PDPP Act 1984 ga mari leinaba section singi matung inna FIR ama register tawki tungda forensic amasung fingerprint expert ki team sing thaudok thokfamda numit yongba matung minute 19 chatpa matamda thunglabaga loinana yengsinbagi thabak chathaki yengsinba loiraba matung STC Thaubal gi staff singna amuk yengsilubada bench clerk S ibungogi desk tagi ballpoint pen mapan amasung STC gi office chamber dagi towel ama leiram khide masiga loinana huran bagi thabak chathanabaki tawramba thabak singda door lock amasung cupboard thugairamba electronic items sing khana leiramba mafum singdagi honglamba cupboard tayawba file sing claimaida chairaga leiramba su thengna ki haidi tungda STO Thaubal ga tanaduna makha tana sigumba thodok thoktanaba thugairamba door lock amasung cupboard sing semjinba CCTV camera khinba amasung staff sing mitsing na sing na leiduna asigumba thodok singi e pau athubada piraknaba thabak paikhatki asigumba thodok asi matungda thokloi hainingai leite maramaduna hangduna leiriba office ki chowkidar asi athubada hapiu hainasu district administration Thaubal gi pukning chingshinki Pau meeting tabiri ba singbu marak thana ten break amatang lominasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani break ki matung makha taba pau sing amuk lominasi tha sigi haukiba tang 18 da Bishnupur district ki Nambol Sabalaikai da sakhangdaba singna kuntraum doi suba Assam Rifles ki personal sing tongba gari da ambush chathaduna personal ani hatkiba ki matung tarakpa khongthang da Manipur gi governor Ajay Kumar Bahala na mayai tangbal loduna awangba thaki security review meeting pangthokre Raj Bhavan da pangthokiba meeting aduda Army Assam Rifles BSF CRPF Police amasung intelligence agency singi makok thongba officer sing su saruk yakhi meeting aduda maru oina Nambol Sabalaikai gi ambush aduda chenaba sing athubada masak khangdoktuna fagatpa national highway sing transit route sing amasung border area da security ki thabak hena kankhat hanba patrolling hengat hanba intelligence report ningthina khomjinba amasung agency singi marakta e pau phongna duna hena maipak na thabak tawnaba ki matangda kupna khanaki hairi amaromda ching amasung tampak ki mafam singda santi thamduna miam gi cheksin thorang ningthina paikhatnabasu mari leinaba singda pautak pikhi ngasi anoba Sanmitlon Manipur amasung Yalahomi Kanbal Loop Imphal Manipur ani na khutsam naraga kamok manlak leimakhong turel mapalda leikidraba thoba athobigi mafamda langban chara tambagi thoram ama pangthokre horam asida Rambai Tengol AT unit 14th Kamongi Club Sing Amadi Kamongi Maira Paibi Kamongi Khunja Sing Lam Lam dagi lakpa Maira Paibi
club amadi mioi kayana punna saruk yaduna pangthokhi thauram asida anova senmitlon Manipur gi president Yai Maching Khamna lamdam asigi apunbagi saktam ngaknaba hotnabada thawaina pontha pikhraba athauba thaubi singi mafamda haikat lekat tamki loinana lamdam asigi tangdu leita draba lamdam asida ingchikpa khunai ama puraknaba kidamak aikhoi punna khongfam chetna lepminaduna hotnaminasi haina sufongdokhi Masi anoba similon amadi yelhomi kanba lukki anina sinjalangza duna sugulamba thorumasi pangthok sabagi maramdi haukiba ningsing thoktroba matamdagina ngasi phawbada idaipak iramdam gidamakta ngamkhei gidamakta amadi iramdam asigi kunai asina chada nabda hauna naba gidamakta sembi ramba adugumlaba halaman laikidreba laikidebe punamakki mafamda haikat lekat tamba haita letaba langban sara thambagi thorumasi pangthok sabani matungda lakadaba punsiron asidi aikhoi mayam tangdu leitaba ing chikna leiba amaga nuchi chanana leiba aikoina aikoi masen maktada punminna duna iramda masinga pada aikoi punamak thobdang lominaba haibagi pandam sida changsinjabani Yelhomi Kanmalup Yekmal Manipur gi president Angomcha Lokena Fongdorakpada Manipur gi apunbagi saktam da singnarakpa khudingmak aikhoi ama toina punsilaga thengna minasi aikhoi gi ipa ipu singna thambiramba aikhoi gi iraibak iramda masigi apunbagi saktam da singnarakpa singi mayokta aikhoi khudingmak amato oina punna lepminarasi haiki noina na ngasigi athauba thaubi singi mafamda haikat laikat tambagi thauram asina aikhoi khudingmak punsinbagi sayau ama oirasi haina sufongdorakhi Iripak iramdam bidukta laikidraba athauba singi bakoina pamjaramba bakoina leiringi matamda Manipur miyam gi amati tungi damakta bakoina mangjaramba manglana du ngasigi mirol aikoina bakoigi khudung induna bakoigi manglana du mangphauna na ba aikoi mayam punna hona mina ba haiba wakalon sisu mayam humda thamjage lamdam masida leiminari ba kanglup group mayam aikoi yelhomi mayam punna khunda leita mine ba mayam asi tangdu leitana ingna singna nuksi chanana leiba adugumba khunai ama oirasinu haina masi langban chara tamba sigamri rena daibang mapugi mafumda hanna ya khada punemjari All Manipur Kidney Transplant Patients Welfare Association na Sinduna Ahanboina Association asigi member oibirambi singi mafamda Khongjom War Memorial Complex da leiba Khongjom Turel da langban haisoi tamkibaga loinana guest house da langban chara tambagi thauram pangthokre thauram aduga mari lena association gi media advisor Dr. Fanjobam Lanajit na haikibada ngasi aikhoi gi laikhidraba members singi mung manung amadi hauzik leiriba members singa punna hunaduna Ahanboina Association na Sinjaduna langban haisoi chara tambagi thauram asi pangthokchabani thauram asi handaktagi hauduna chahi khudingi pangthokpa ngamnaba honajagane Manipur da leibiriba kidney transplant tawbiraba pumnamaknasu association asida member oinaba pau fawbirau aikhoi di mapok asimagi patient oina leiragadaba maramna aikhoi amato oina punsinduna awa anada tathokta sintaminaba mathautai haiki Rural Development and Panchayati Raj Department gi mitking makhada single use plastic ban gi matangda nomagi oiba miyam punna wakhal taminabagi thauram ama Kakching district ki Mayeng Lamjau Awang Laikai Community Hall da ngasi pangthokre awareness program adu Mayeng Lamjau Gram Panchayat Lingjel VLF Lamjing B VLF Mangal VLF Thauzal VLF Laimanai Self Help Group Mayeng Lamjau Gram Panchayat ki manungda leiba asa amadi Anganwadi workers sing village water sanitation committee na punna sinbani thauramgi saruk ama oina single use plastic ban awareness rally amasu Mayeng Lamjau Makha Laikai community hall digi Burma Suknu Road ta laktuna Lamjau Awang Laikai forward chatki awareness program aduda workers union Manipur gi president Anand Waikhom amadi Eco Network Manipur gi president Sinthangamba Laisramna resource person sing oina wangangki thauram aduda page ed department na puthokpa booklet su miamda yenthoki aroibada maroiba pausing amuka hana pizari Central Lengak na Manipur gi ran sige waroishin purak na bahona bagi mohta harau kumhai da mai on sinduna leire haina UCM gi president YK Dhiren na fongdokre
ꯍꯧꯈꯤꯕ ꯄꯨꯡ 24 ꯒꯤ ꯃꯅꯨꯡꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯣꯛꯇꯔ ꯐꯨꯈ꯭ꯔꯦ ꯃꯁꯨꯡ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯁꯪꯕꯤꯅꯕ ꯆꯧꯀꯤꯗꯥꯔ ꯂꯩꯇꯕꯅ ꯊꯧꯕꯥꯜꯗ ꯂꯩꯕ STC ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁꯇ ꯍꯨꯔꯥꯟꯕ ꯆꯪꯗꯨꯅ ꯑꯣꯐꯤꯁꯀꯤ ꯄꯣꯠꯆꯩꯁꯤꯡ ꯆꯦꯈꯥꯏꯔꯝꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯕꯨꯂꯦꯇꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯏ ꯄꯥꯎꯁꯤꯡꯒꯤꯗꯃꯛ SKTV ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ